ꯃꯌꯥꯝ ꯑꯃꯨꯛꯀ ꯍꯟꯅ ꯚꯤꯗꯤꯑꯣ ꯑꯅꯧꯕ ꯑꯃ ꯌꯦꯡꯃꯤꯟꯅꯁꯤꯀꯣ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯩꯈꯣꯏꯒꯤ ꯈꯤꯇꯪ ꯁꯤꯀ꯭ꯔꯦꯠ ꯑꯣꯏꯕ ꯑꯃ ꯁꯦꯌꯔ ꯇꯧꯒꯦꯀꯣ ꯃꯌꯥꯝꯗ ꯍꯥꯏꯗꯤ ꯁꯣꯝꯒꯤ ꯃꯣꯕꯥꯏꯜ ꯅꯝꯕꯔꯒꯤ ꯃꯇꯥꯡꯗ ꯍꯥꯏꯇꯥꯔꯦꯀꯣ ꯃꯣꯕꯥꯏꯜ ꯅꯝꯕꯔꯁꯦ ꯍꯥꯏꯗꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯅꯪꯅ ꯁꯤꯖꯤꯟꯅꯔꯤꯕ ꯁꯣꯝꯅ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯁꯣꯝꯅ ꯁꯤꯖꯤꯟꯅꯔꯤꯕ ꯃꯣꯕꯥꯏꯜ ꯅꯝꯕꯔꯁꯦ ꯍꯥꯏꯗꯤ ꯃꯉꯣꯟꯗ ꯍꯥꯏꯗꯤ ꯀꯔꯤ ꯅꯝꯕꯔ ꯀꯔꯝꯕ ꯂꯥꯛꯀꯦ ꯑꯗꯨꯒ ꯍꯥꯏꯗꯤ ꯑꯗꯨꯒꯤ ꯅꯝꯕꯔꯗꯨꯒꯤ ꯀꯥꯟꯅꯕꯅ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯍꯥꯏꯐꯦꯠꯇꯪ ꯈꯪꯃꯤꯟꯅꯁꯤꯀꯣ ꯑꯗꯣ ꯑꯍꯥꯟꯕꯗ ꯑꯩ ꯅꯝꯕꯔ ꯑꯃ ꯁꯨꯝ ꯑꯦꯛꯖꯥꯝꯄꯜꯒꯤ ꯇꯥꯏꯞꯇ ꯑꯃ ꯏꯔꯒꯦꯀꯣ ꯅꯝꯕꯔ ꯑꯃ ꯏꯕꯁꯦ ꯑꯩꯈꯣꯏꯒꯤ 94 ꯀꯣ 6 1 2 0 4 5 kya sure ama ani ahum mari manga taruk tare nipan ko mapan tara ꯑꯩꯈꯣꯏꯒꯤ ꯃꯣꯕꯥꯏꯜ ꯅꯝꯕꯔꯁꯤꯒꯤ ꯗꯤꯖꯤꯠꯁꯦ 10 ꯑꯣꯏꯗꯅꯀꯣ ꯍꯥꯏꯗꯤ ꯅꯝꯕꯔ 10 ꯁꯨꯃꯥꯏꯅ ꯂꯩꯔꯦꯀꯣ ꯑꯗꯣ ꯁꯤ ꯃꯌꯥꯝꯁꯦ ꯂꯣꯏꯅꯃꯛ ꯍꯥꯏꯗꯤ ꯁꯤꯡꯒꯜ ꯅꯝꯕꯔ ꯇꯥꯍꯟꯁꯦ ꯑꯩꯈꯣꯏ ꯅꯍꯥꯟꯒꯩ ꯗꯦꯠ ꯑꯣꯐ ꯕꯔꯊ ꯍꯣꯠꯄ ꯑꯗꯨꯃꯥꯏꯅ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯁꯨ ꯗꯦꯠ ꯑꯣꯐ ꯕꯔꯊ ꯍꯣꯠꯄꯒꯤ ꯑꯗꯨꯃꯥꯏꯅ ꯀꯌꯥ ꯂꯩꯒꯦ ꯑꯗꯨ ꯌꯦꯡꯃꯤꯟꯅꯁꯦꯀꯣ ꯁꯤꯗꯀꯣ 10 10 15 18 कुंथ्रा तार कुंथ्रा अमुक सिंगल नंबर ताहनगदबनिना अखोइना नंबर 6 हाइना लौरसे बसिदको आदि सुमाइन तौरगा तारक नंबर दो हाइदि लोइनमक तिनजनरकांदा हाइगा नंबर लोइनमक तिनजनरकान नंबर अनि तारेको अनि दो अमुकसु हाइदि अमुकसु तिनजनरगा ताब नंबर दो अदुदो लौरसेको आदि सिसे नंगी मोबाइल नंबर गी अखोइगी सी सीक्रेट एन हाइरसे बसिदको अदो सिसिगी मेसेज कै लेगे हाइबदो हाइदि साइन तौरपसिदा हाइदि 10 तारको को हाइदि 10 गुम्बा तारको को हाइन तिनजनरकपसिदा अदो 10 ओइतारगदि 1 ओइना लौदोइनेबा 1 2 3 4 5 6 7 8 9 फाउबनेना को लौदोइसे अदो अहांबा नंबर 1 गी हाना येंगमिनरसिको 1 गिसे कइनो न हाइबदोको अदो अदो अमानाको खितंग अमुक्तंग सम सुयंबिको हाइदि यामना अंगकपम सुदुम लेइबनेको हाइदि नंगी मोबाइल नंबर दो सुम अमुक लोइना तिनजनरकांदो सिसे नंबर 6 से को नंगी डेट ऑफ बर्थ कुंबसु ताबा है तारको नंगना पोकपगी नुमित कुंबा तारगदि अमु एना फरे ताबा यावगन बनेको आइगी सिगी नंबर सिदे आइगी नते दो आइगी पर्सनल नंबर अमले अदुदि आई हाना हाइदि कैनो तौरगा होटलगा लौगिबदि नते बो तारजो आइनो होटलगा येंकांदा तारमेबा अदुगी नंबर दो हाइ तारको हाइदि आई पर्सनल नंबर कुइना थाइनादगी सिनरपो नंबर गुंबा लेनको अदुददि ताइबा आइगी डेट ऑफ बर्थ मापन ताबसेको हाइदि ngसाइगी नंबर तो लोइ तिनजनराकान अदुसु मापन ता लेरमेबा आइसि तिनजनराकान नंगी डेट ऑफ बर्थ सो ताइ तादे हाइबदो हाइदि कमेंट कइदा इबिरोको हाइदि नंग पुलप पुनसलकांदा तारमगदि अमु हेना फगनिको अदो अहांबा नंबर 1 को नंबर 1 ताबा मिंगे हाइतारगो नंबर 1 से यामना मथौना लेबा हाइतारेको यामना स्ट्रांग ओइबा यामना एनर्जेटिक ओइबको अदे नंगना ngangbada मीना तानिंगदबा हाइतारेको बिजनेसमैन गुंबसे याम फैको हाइदि नंबर 1 ताबदो ngसाइगी नंगी नंबर मैम से लोइन तिनजनरगा नंबर 1 ताबसे खोइगी बिजनेसमैन गुंबा अदगी मिगोंदा ngang सकपगी थबक गुंबा तोबो कोपा सुगुंबा से याम फैको अदुगा मथंगदा नंबर 2 वन हारसेको नंबर 2 से रोमांटिक ओइबा मी ओइको हाइदि रोमांटिक ओइबा मी ओइ कोऑपरेटिव ओइबा मयामगी सेवा तोबा मी गुंबा अदगी सेल्स पर्सन हाइदि पोट योनबा खोटपा सु दुम काने को सिगे नंगी प्रोफेशन गे हाइरगदि अदुगा खितंग डिप्लोमेटिक सु ओइको हाइदि नंबर 2 ताबसे अदु मथंगी नंबर 3 को नंबर 3 सिना करिनो हाइबा नंबर 3 से क्रिएटिविटी यामना ओइबदो हाइदि नंगोंदा आइडियाज मैम अमा लेरमगनी नंगोंदा क्रिएटिव थॉट्स मैम अमा लेरमगनी को यामना इंस्पायरिंग ओइबा मी ओइना ओइको अदुगा हाइदि सोमसे हाइतारको हाइदि यामना पॉपुलैरिटी रोमदा लाआगदि को हाइदि आर्टिस्ट गुंबा सिंगर गुंबा हाइदि मीना मसक खंगबा मी ओइना ओइबदो ओइगनी को सिसे अदुगा नंबर 4 को नंबर 4 से 4 से ngसाइगी डेट ऑफ बर्थ दि फतेन हाइना को सिददि उं फैयो 4 से को हाइदि डेट ऑफ बर्थ तिनजनरपो मतमददि हाइदि नंबर 4 से खतंग अखोइगे यामना स्ट्रगल तौबा मी गुंबने खोलेन एना मांगदा हाइगेना को अदो सिदना हाइदि अखोइगे मोबाइल नंबर तिनसलपै मतांगना 4 से यामना स्टेबल ओइबा मी हाइतारे को यामना स्टेबल ओइबा जॉइंट फैमिली गुंबा को हाइदि जॉइंट फैमिली यामना अदुंबा इमुंगी ओइनादि याम काने को अदगी बैंक की थबक तौबा मी अदगी ग्रुप ता थबक तौबा मी गुंबा लेनो को अदुंबगी ओइनादि याम फै को नंबर 4 ताबसे को अदो मथंगी नंबर 5 अमु येंगमिनरस को नंबर 5 से यामना एडवेंचरस ओइबगुंबा हाइतारको स्टेबल दी ओइदे को मासे स्टेबिलिटी लेते मागी ओइना हारगदि मागी लाइफ ता तारसु कोइबा चटपा खोटपा अदुंबगी थबकसिना नंगोंदा हेना चानाबा हाइतारको अदो कꯩꯅꯣꯁꯨ ꯇꯧ ꯑꯃꯅ ꯍꯥꯏꯗꯤ ꯀꯣꯏꯕ ꯆꯠꯄ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ
ꯑꯩꯈꯣꯏꯒꯤ ꯌꯨꯇ꯭ꯌꯨꯕꯀꯤ ꯕ꯭ꯂꯣꯒꯔꯁꯀꯨꯝꯕ ꯀꯩꯒꯨꯝꯕ ꯂꯩꯅꯀꯣ ꯑꯗꯨꯝꯕꯒꯤ ꯇꯥꯏꯞꯇ ꯍꯥꯏꯇꯥꯔꯦꯀꯣ ꯑꯦꯗꯚꯦꯟꯆꯔꯁ ꯇ꯭ꯔꯤꯞꯀꯨꯝꯕ ꯆꯠꯄ ꯈꯣꯠꯄ ꯑꯗꯨꯝ ꯁꯤꯒꯨꯝꯕꯒꯤ ꯄ꯭ꯔꯣꯐꯦꯁꯟꯁꯤꯅ ꯍꯥꯏꯗꯤ ꯅꯉꯣꯟꯗ ꯍꯦꯟꯅ ꯆꯥꯟꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ꯐ꯭रीडम ꯄꯥꯝꯕ ꯃꯤ ꯍꯥꯏꯇꯥꯔꯦꯀꯣ ꯅꯝꯕꯔ 5ꯀꯤ ꯇꯥꯕ ꯀꯩꯅꯣꯁꯦ ꯍꯥꯏꯗꯤ ꯃꯣꯕꯥꯏꯜ ꯅꯝꯕꯔꯗ 5 ꯇꯥꯕ ꯉꯩꯁꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯅꯝꯕꯔ 6 ꯀꯣ ꯅꯝꯕꯔ 6ꯁꯦ ꯍꯥꯏꯗꯤ ꯐꯦꯃꯤꯂꯤ ꯑꯣꯔꯤꯌꯦꯟꯇꯦꯠ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦꯀꯣ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯌꯥꯝꯅ ꯈꯟꯕ ꯃꯤꯀꯣ ꯑꯗꯨꯒ ꯌꯥꯝꯅ ꯀꯥꯝ ꯑꯣꯏꯕ ꯍꯥꯏꯗꯤ ꯌꯥꯝ ꯀꯟꯁꯔꯟ ꯑꯣꯏꯕꯗꯣ ꯑꯗꯨꯒ ꯍꯥꯏꯗꯤ ꯌꯥꯝꯅ ꯏꯃꯨꯡ ꯃꯅꯨꯡ ꯂꯨꯅ ꯇꯧꯕ ꯃꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯕꯤꯖꯤꯅꯦꯁꯀꯤ ꯑꯣꯏꯅꯒꯁꯨ ꯍꯥꯏꯗꯤ ꯕꯤꯖꯤꯅꯦꯁꯀꯤꯗꯅ ꯑꯃꯨꯛ ꯈꯤꯇꯪ ꯑꯣꯏꯀꯣ ꯁꯤꯗꯅ ꯕꯤꯖꯤꯅꯦꯁꯀꯨꯝꯕ ꯇꯧꯕꯁꯦ ꯆꯥꯟꯅꯗꯦꯀꯣ ꯅꯝꯕꯔ 6ꯀꯨꯝꯕ ꯇꯥꯔꯛꯄꯁꯦ ꯍꯥꯏꯗꯤ ꯕꯤꯖꯤꯅꯦꯁꯃꯦꯟꯒꯨꯝꯕ ꯑꯣꯏꯔꯒꯗꯤꯀꯣ ꯍꯥꯏꯗꯤ ꯅꯝꯕꯔꯒꯨꯝꯕ ꯁꯤꯟꯗꯣꯛꯄꯤꯌꯣ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯈꯤꯕ ꯁꯤꯒꯤ ꯁꯨꯃꯥꯏꯅ ꯇꯥꯕꯁꯦ ꯑꯩꯈꯣꯏꯅ ꯅꯝꯕꯔ ꯑꯅꯧꯕ ꯂꯧꯕꯗ ꯍꯥꯟꯅꯗꯤ ꯈꯪꯗꯦꯅꯀꯣ ꯍꯧꯖꯤꯛ ꯅꯝꯕꯔ ꯑꯅꯧꯕ ꯂꯧ ꯃꯇꯝꯗ ꯍꯥꯏꯗꯤ ꯇꯤꯟꯖꯟꯅꯔꯒ ꯉꯁꯥꯏꯒꯤ ꯁꯣꯝꯒꯤ ꯄ꯭ꯔꯣꯐꯦꯁꯟꯗꯨꯒ ꯆꯥꯟꯅꯕ ꯅꯝꯕꯔꯒꯨꯝꯕꯗꯣ ꯑꯩꯈꯣꯏꯅ ꯂꯧꯕꯤꯕ ꯌꯥꯏꯀꯣ ꯑꯗꯣ ꯅꯝꯕꯔ 6ꯁꯤ ꯁꯤꯗ ꯂꯩꯔꯦ ꯅꯝꯕꯔ 7 ꯀꯣ ꯅꯝꯕꯔ 7ꯁꯤꯁꯨ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅ ꯁ꯭ꯇ꯭ꯔꯣꯡ ꯑꯣꯏꯕ ꯄꯔꯁꯅꯦꯂꯤꯇꯤ ꯍꯥꯏꯇꯥꯔꯦꯀꯣ ꯁ꯭ꯇꯦꯕꯤꯂꯤꯇꯤ ꯂꯩꯕ ꯅꯉꯣꯟꯗ ꯏꯅꯔ ꯁ꯭ꯇ꯭ꯔꯦꯡ ꯐꯖꯅ ꯂꯩꯕ ꯍꯥꯏꯇꯥꯔꯦꯀꯣ ꯃꯦꯟꯇꯦꯂꯤ ꯐꯤꯖꯤꯀꯦꯂꯤ ꯌꯥꯝꯅ ꯁ꯭ꯇ꯭ꯔꯣꯡ ꯑꯣꯏꯒꯅꯤꯀꯣ ꯁꯥꯇ꯭ꯔꯒꯤ ꯑꯣꯏꯅꯁꯨ ꯌꯥꯝ ꯐꯩꯀꯣ ꯅꯝꯕꯔ 7 ꯇꯥꯕꯁꯦ ꯁꯤꯒꯤꯁꯦ ꯑꯗꯣ ꯃꯊꯪꯒꯤ ꯇꯤꯟꯁꯟꯅꯔꯀꯥꯟꯗ ꯅꯝꯕꯔ 8 ꯇꯥꯕꯁꯤꯅ ꯀꯩꯅꯣ ꯍꯥꯏ ꯀꯥꯟꯗ ꯌꯥꯝꯅ ꯑꯃꯨꯛꯁꯨ ꯁꯤꯗꯁꯨ ꯁꯛꯁꯦꯁ ꯑꯣꯏꯀꯣ ꯌꯥꯝ ꯁꯛꯁꯦꯁꯐꯨꯜ ꯑꯣꯏꯕ ꯑꯗꯨꯒ ꯄꯩꯁꯥ ꯅꯨꯡꯁꯥ ꯑꯦꯇ꯭ꯔꯦꯛ ꯇꯧꯕ ꯍꯥꯏꯇꯥꯔꯦꯀꯣ ꯄꯩꯁా ꯆꯤꯡꯁꯤꯟꯕꯒꯨꯝꯕꯒꯤ ꯊꯕꯛꯀꯨꯝꯕ ꯍꯥꯏꯇꯥꯔꯦꯀꯣ ꯀꯣꯟꯐꯤꯗꯦꯟट ꯌꯥꯝꯅ ꯂꯩꯌꯦ ꯕꯤꯖꯤꯅꯦꯁ ꯇꯧꯕꯗ ꯑꯗꯩ ꯄꯩꯁꯥ ꯅꯨꯡꯁꯥꯒꯤ ꯊꯕꯛ ꯇꯧꯕꯗ ꯀꯥꯟꯅꯒꯅꯤꯀꯣ ꯅꯝꯕꯔ 8 ꯇꯥꯕꯁꯦ ꯑꯗꯨꯒ ꯅꯝꯕꯔ 9 ꯀꯣ ꯅꯝꯕꯔ 9ꯁꯦ ꯂꯛꯀꯤ ꯅꯝꯕꯔꯅꯦ ꯑꯃꯔꯣꯝꯗꯗꯤꯀꯣ ꯂꯛꯀꯤ ꯅꯝꯕꯔꯅꯦ ꯌꯥꯝ ꯑꯥꯏꯗꯜ ꯑꯣꯏꯕ ꯅꯝꯕꯔ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯗ ꯍꯥꯏꯗꯤ ꯐꯤꯅꯥꯟꯁꯤꯌꯦꯜ ꯒꯦꯟꯒꯨꯝꯕ ꯂꯩꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯍꯦꯜꯊꯀꯤ ꯔꯤꯂꯦꯇꯦഡ് ꯑꯣꯏꯅ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯄ꯭ꯔꯣꯐꯦꯁꯟꯁꯦ ꯑꯩꯈꯣꯏꯒꯤ ꯅꯔꯆꯔꯤꯡ ꯀꯔꯤꯌꯔ ꯍꯥꯏꯔꯁꯦ ꯅꯔꯁꯦꯁ ꯗꯣꯛꯇꯔꯒꯨꯝꯕ ꯁꯤꯒꯨꯝꯕꯁꯦ ꯅꯉꯣꯟꯗ ꯆꯥꯅꯩ ꯑꯗꯨꯒ ꯆꯦꯔꯤꯇꯤ ꯋꯔꯛꯀꯨꯝꯕꯀꯣ ꯆꯦꯔꯤꯇꯤ ꯋꯔꯛ ꯍꯥꯏꯗꯤ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯍꯥꯏꯗꯤ ꯄꯣꯂꯤꯇꯤಷಿಯꯟꯅꯦ ꯍꯥꯏꯔꯁꯦ ꯑꯃꯅꯦ ꯍꯥꯏꯔꯁꯨꯀꯣ ꯍꯥꯏꯗꯤ ꯁꯤꯁꯤꯁꯨ ꯅꯉꯣꯟꯗ ꯆꯥꯟꯅꯕ ꯑꯣꯏꯒꯅꯤꯀꯣ ꯑꯗꯣ ꯁꯤꯗ ꯂꯩꯔꯦ ꯉꯁꯤꯒꯤ ꯀꯩ ꯍꯥꯏꯅꯤ ꯀꯣ ꯃꯣꯕꯥꯏꯜ ꯅꯝꯕꯔ ꯁꯤꯀ꯭ꯔꯦꯠ ꯍꯥꯏꯇꯥꯔꯦꯀꯣ ꯅꯍꯥꯟꯈꯩ ꯈꯪꯉꯝꯗ꯭ꯔꯒꯁꯨ ꯍꯥꯏꯐꯦꯠꯇꯪ ꯑꯥꯏꯗꯤꯌꯥ ꯂꯧꯁꯟꯕꯤꯔꯣꯀꯣ ꯍꯥꯏꯗꯤ ꯁꯤꯁꯦ ꯍꯥꯏꯗꯤ ꯃꯊꯪꯗ ꯃꯣꯕꯥꯏꯜ ꯅꯝꯕꯔꯒꯨꯝꯕ ꯁꯤꯟꯕ ꯀꯥꯟꯗ ꯍꯥꯏꯐꯦꯠꯇꯪ ꯀꯦꯜꯀꯨꯂꯦꯠ ꯇꯧꯔꯒ ꯁꯤꯁꯦ ꯑꯩꯉꯣꯟꯗꯗꯤ ꯁꯤꯁꯦ ꯆꯥꯟꯅꯈꯤꯕꯅꯤ ꯁꯤ ꯊꯕꯛꯁꯦ ꯑꯩꯅ ꯇꯧꯒꯗꯕꯅꯤꯅ ꯑꯗꯨꯅ ꯁꯤꯒꯤ ꯅꯝꯕꯔꯁꯦ ꯑꯣꯏꯅ ꯍꯥꯏꯗꯤ ꯅꯝꯕꯔ ꯄꯨꯊꯣꯔꯛꯄ ꯃꯌꯥꯝꯗꯨꯗ ꯑꯗꯨꯃꯥꯏꯅ ꯈꯟꯕꯤꯕꯒꯨꯝꯕ ꯑꯗꯣ ꯍꯧꯖꯤꯛ ꯀꯩꯅꯣ ꯇꯧꯔꯤꯕ ꯅꯝꯕꯔꯗꯨꯁꯨ ꯌꯦꯡꯉꯨꯀꯣ ꯗꯦꯠ ꯑꯣꯐ ꯕꯔꯊ ꯇꯥꯕ꯭ꯔꯁꯨ ꯌꯦꯡꯉꯣ ꯅꯪꯒꯤ ꯃꯣꯕꯥꯏꯜ ꯅꯝꯕꯔꯗꯨ ꯇꯤꯟꯁꯟꯅꯔꯒ ꯇꯥꯔꯒꯗꯤ ꯑꯃꯨꯛ ꯍꯦꯟꯅ ꯐꯔꯦ ꯑꯩ ꯇꯥꯡ 7 ꯄꯣꯛꯑꯦꯅ ꯈꯜꯂꯁꯦꯕ ꯅꯪ ꯂꯣꯏ ꯇꯤꯟꯁꯟꯅꯔꯒ 7 ꯇꯥꯔꯦꯅ ꯈꯜꯂꯁꯦꯕ ꯑꯗꯨꯁꯨ ꯌꯥꯝ ꯐꯩꯀꯣ ꯑꯗꯣ ꯁꯤ ꯂꯩꯔꯦ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯊꯦꯡꯛ ꯌꯨ